MST bus tathaba Manipur haiba wahai adu khumjinnaba Mahar Regiment akanba pressure pikibagi thawang adu yaningdaba phongdoktuna kokomina kaukiba pung nifunipan gi general strike mapung phana chathari general strike asina maram oiraga khwairamban kaithel amadi kaithel asigi akoibada leiba platform amadi dukan sing phamna khide inter district amadi inter state ki passenger service pumnamak mathau leple Imphal gi akoibada leiba tongan tongan ba kaithel sing maruaina lamlong kaithel kwa kaithel Singzamai kaithel kongba kaithel amade konung mamangi kaithel na chingbadasu general strike asigi mami chauna tari Loinana mahiloi sangpumna maksu ngarangdagi thong hangdana leiri lambida mahu sagum chatok chasin gi chang aduki matek hantharabasu essential service amadi Sirolili festival gi damak chatok chasin di adumak taunari General strike asina mahusagi punsida chauna mami tarabasu Manipur lenga ki yanglen saru oiriba secretariat office yauna atai loisang kharada employee sing office karaktuna thabak shubagi mami chauna taki nakal amaromda kokomina kaukiba pung nifunipan gi general strike asi sawaladuna tongan tongan ba mafamda miyam thoraktuna lambi thingbagi thabak akan mamongda chathari lambida uwa phaijin ba madi achara wok singda wahang pahung tawbagi thabak su aikoi gi paumina koina chalubada thengnarakhi Mafam kharadadi Central Force ki personal puba gari sing general strike sagatpa Imaivel sing na thattuna thambasu yauki hausi faubagi oina general strike asina maram oiraga pamdaba thodok sing thokibagi paw leitri panbagi abadi tha sigi kunda Sirolili festival haudopagi paw lobo chatkiba pawmi singda Mahar Regiment ki personal singna ayarapan pirakhibagi thong adubu yaningdaba phongdoktuna kokomina pungni funipan ki general strike lauthopaga loinana tongan tongan ba demand sing lenga ki maikeita tamkhibani Demand sing adugi manungda State Chief Secretary Security Advisor amadi DGP pham thadokpa amadi tawdo adugi matangda governor na miyamde apology tawba haiba yauri